ꯉꯥꯆꯤꯛꯁꯤꯗꯤ ꯍꯤꯡꯉꯤꯕ ꯑꯩꯅ ꯑꯉꯥꯡ ꯆꯥꯅꯕ ꯌꯣꯛꯄꯤꯔꯦ. ꯉꯥꯆꯤꯛ ꯑꯆꯧ ꯌꯥꯎꯔꯤ ꯍꯥꯏꯔꯛꯄꯅꯦ. ꯆꯤꯅꯤ. Hi ma'am, ngasige video dadi nga lawbage video ang semakeba hadi mamana nga leiraga akhoi nga yaidini ba nga ayaibudo ado yaibage video do akhoi kamana yai khotli habdo matem tang hapake ai janga si tum hogapade mai je ke dariyamta idu zaras na hum leire bugo na nga purani nga puraga kamana yai khotli habdo hadi sum nga liga su thamnengana ko yaiga adudo ikhon yaibuduna kamaina yaige habdo adu matangda kitang hapage kapkan tak tabda kapyade Ngasi yauri hayin. ngasi Ngasi acu yauri hapun. chini Yauri. Ruki man mga gayadi wala kung ko pa Ngay không để. magala ano na làm xong lần rồi. Chi là mà mình chi. Có lăng thì đủ để giàu, vậy lăng khai để đủ á. Thì đủ riêng để giàu. Mà hay đủ lạ đó. Sao mà ninh đã? Xong rồi đấy lâu không. Chị sẽ mới rồi, để mình nhớ. Không có ăn vào nhé. Habit man ra. Habit prin được tiếng. Trâu giò Rồi habit man. Xin là xin mùi chắc. giò. Xin. Dạ anh ạ, ngasik leiraga kano ka amoy ngasik linang namnamda. Sa kan. Long. Ngasik ay kano ga madu. Madu di adun sa yang ko sa kita. Chị ba hay bao da sáng quân vô lầu thì hay mà ra đó. Đó mình làm mọi chuyện. Ngasik hinggiba na ngang chana yokpire. Huziki nga mayamdo sumaina ngareng chaida lenge lengakanda yaidoineba aduga sumaina hape yainabasinda mamana mai hogatoi tauri mai hogalaga mai kanu tauraga yaidoine ado haidi bazardagi leibabudi akhoi sumaina isana yaijabasine henna phayeba haidi bazardagi leibadudi moina yaibada asibasu kai kamam hapchanbado hauteba cha kanda dai kuina libasu yade do akhoi sumaina yaijaraga nga to ahingba ngakta su yaire aduga fazana kanghalaga kuina dum thamba yaeba nga hasidi haidi akhoi imungda dum chanai dana ko aduna adum sundakar oiba potni adagi ai hayang silong changbada su punaba adagi cheu hogi nga su leibiro ona hare e ayaiba adu su oina ba na tauraga leiraga mamana oina yaibi baneba adum marak yai aduga sina tunghanbine ngarang farm dagi farm sitpada aina nupana phabirak pane adu su yai thoe mana khara mangau khre
ꯑꯗꯨꯒ ꯌꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯃꯒ ꯍꯥꯏꯗꯤ ꯌꯥꯏꯔꯒ ꯊꯝꯃꯗꯤ ꯍꯦꯟꯖꯥꯡꯕꯨ ꯊꯥꯛꯑꯁꯨ ꯑꯃꯕꯨ ꯇꯧꯔꯁꯨ ꯌꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯏꯔꯒ ꯊꯝꯃꯦ ꯑꯗꯣ ꯉꯥꯁꯦ ꯑꯆꯪꯕ ꯉꯥꯛꯇꯅꯤꯀꯣ ꯑꯆꯪꯕ ꯉꯥꯛꯇ ꯌꯥꯏꯕꯗꯨꯅ ꯀꯨꯏꯅ ꯊꯝꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯃꯍꯥꯎꯁꯨ ꯍꯦꯜꯂꯦꯕ ꯑꯗꯨꯅ ꯑꯆꯪꯕ ꯉꯥꯛꯇꯅꯦ ꯌꯥꯏꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯏꯀꯥꯟꯗ ꯊꯨꯝ ꯇꯣꯠꯇꯦꯀꯣ ꯃꯃꯥꯅ ꯌꯥꯏꯕꯗꯗꯤ ꯊꯨꯝ ꯇꯣꯠꯇꯦ ꯊꯨꯝ ꯇꯣꯠꯄꯗꯣ ꯁꯨꯝ ꯀꯩꯅꯣꯒꯨꯝꯕ ꯈꯔꯥꯏ ꯆꯥꯊꯠꯂꯦ ꯈꯣꯠꯂꯦꯅ ꯇꯧꯔꯒ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯇꯣꯠꯇꯣꯏꯅꯦꯕ ꯊꯨꯝꯗꯣ ꯍꯥꯏꯗꯤ ꯌꯥꯏꯕ ꯂꯣꯏꯔꯀꯥꯟꯗ ꯀꯪꯍꯟꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯞꯀꯅꯤ ꯍꯥꯏ ꯃꯃꯥꯅ ꯊꯨꯝꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯏꯕꯗꯗꯤ ꯍꯥꯞꯇ꯭ꯔꯦ ꯊꯨꯝꯗꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯌꯥꯏꯔꯒ ꯃꯨꯜꯂꯛꯑꯀꯥꯟꯗ ꯃꯊꯪꯒꯥꯡ ꯑꯣꯟꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯁꯥꯏꯠꯇꯣ ꯁꯥꯏꯠ ꯑꯝꯇꯪ ꯊꯝꯕꯗꯣ ꯃꯨꯟꯗꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯞꯆꯟꯕꯁꯤꯡꯗꯣ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯨꯟꯗꯕ ꯁꯥꯏꯠꯇꯣ ꯑꯗꯨ ꯑꯃꯨꯛ ꯃꯊꯪꯒꯥꯡ ꯑꯣꯟꯊꯣꯛꯇꯣꯏꯅꯦꯕ ꯑꯣꯟꯊꯣꯛꯑꯒ ꯍꯥꯞꯄꯒ ꯑꯃꯨꯛ ꯃꯩ ꯊꯥꯔꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯍꯟꯗꯣꯏꯅꯦꯕ ꯃꯨꯜꯍꯟꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯣꯟꯗ꯭ꯔꯒꯗꯤ ꯀꯩꯅꯣꯗꯣ ꯁꯥꯏꯠꯇꯣ ꯑꯃꯇꯪ ꯃꯨꯟꯅꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯨꯜꯍꯜꯂꯅꯤ ꯑꯗꯨꯒ ꯐꯖꯅ ꯃꯨꯜꯍꯜꯂꯀꯥꯟꯗ ꯉꯁꯥꯏ ꯂꯦꯡꯁꯟꯈꯤꯕ ꯆꯩꯗꯣ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯆꯩꯗꯣ ꯂꯧꯊꯣꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯩꯔꯅꯦꯕ ꯍꯥꯏꯗꯤ ꯉꯥꯔꯦꯡ ꯆꯩꯗꯣ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯃꯃꯝ ꯂꯧꯊꯣꯛꯑꯀꯥꯟꯗ ꯈꯔꯥꯏꯗ ꯁꯟꯗꯣꯛꯑꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯌꯥꯏꯕꯈꯩꯗꯣ ꯁꯟꯗꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯩꯅꯣꯗ ꯃꯩꯗ ꯍꯥꯞꯇꯣꯏꯅꯦꯕ ꯃꯩ ꯍꯧꯔꯀꯥꯟꯗ ꯍꯥꯏꯗꯤ ꯐꯖꯅ ꯀꯪꯍꯟꯗ꯭ꯔꯗꯤ ꯀꯨꯏꯅ ꯂꯤꯕ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯅ ꯐꯖꯅ ꯀꯪꯅꯕ ꯑꯩꯈꯣꯏꯅ ꯌꯥꯏꯕ ꯂꯣꯏꯔꯒ ꯃꯩꯇꯥꯟ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯩꯒꯨꯝꯕ ꯇꯤꯛꯅꯕꯒꯤ ꯃꯩ ꯍꯧꯔꯁꯨ ꯌꯥꯏ ꯑꯗꯒꯤ ꯋꯥꯏꯅ ꯇꯧꯔꯁꯨ ꯌꯥꯏꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯩ ꯍꯧꯔꯒ ꯈꯔꯥꯏꯁꯤꯗ ꯁꯟꯗꯣꯛꯑꯀꯥꯟꯗ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯖꯅ ꯀꯪꯉꯗꯤ ꯀꯨꯏꯅ ꯑꯗꯨꯝ ꯊꯝꯕꯁꯨ ꯌꯥꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯟꯗꯣꯛꯑꯦ ꯑꯗꯨꯒ ꯃꯅꯨꯡꯁꯤꯗ ꯃꯩ ꯍꯧꯔꯤꯅꯦꯕ ꯃꯩ ꯍꯧꯕꯗꯨꯒꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯍꯥꯞꯄꯀꯥꯟꯗ ꯁꯥꯍꯜꯂꯒ ꯑꯗꯨꯝ ꯀꯪꯍꯜꯂꯒ ꯊꯝꯗꯣꯏꯅꯤꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕ ꯊꯝꯕꯗ ꯑꯗꯨم ꯐꯖꯅ ꯀꯪꯕ ꯉꯝꯃꯦꯅ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯉꯥ ꯌꯥꯏꯕꯒꯤꯗꯨ ꯂꯣꯏꯁꯟꯈ꯭ꯔꯦ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯔꯤ ꯅꯣꯡꯁꯤꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯅꯍꯥꯟꯗꯒꯤ ꯅꯣꯡ ꯇꯥꯕꯗꯣ ꯅꯣꯡ ꯇꯥꯔꯤꯉꯩꯗ ꯃꯃꯥꯅ ꯉꯥ ꯌꯥꯏꯕꯁꯨ ꯂꯣꯏꯕꯤꯈ꯭ꯔꯦ ꯑꯩꯗꯤ ꯏꯆꯥ ꯊꯣꯏꯕꯤ ꯀꯟꯅ ꯄꯣꯔꯤ ꯏꯆꯥꯊꯣꯏꯕꯤꯁꯨ ꯇꯨꯝꯈ꯭ꯔꯦ ꯉꯥ ꯌꯥꯏꯕꯁꯨ ꯂꯣꯏꯍꯧꯔꯦ ꯕꯣꯕꯣꯛꯇꯣ ꯁꯥꯏꯗ ꯁꯥꯟꯅꯔꯨꯕꯅꯦ ꯑꯩꯅ ꯄꯣꯕꯗ ꯌꯥꯝ ꯇꯨꯝꯈ꯭ꯔꯦ ꯁꯨꯝꯍꯜꯂꯨꯈꯤꯒꯦ ꯑꯉꯥꯡ ꯇꯨꯝꯍꯜꯂꯨꯈꯤꯒꯦ ꯅꯣꯡꯅꯒ ꯇꯥꯕꯒ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯉꯥꯡꯁꯨ ꯇꯨꯝꯍꯜꯂꯨꯈꯤꯒꯦ ꯕꯥꯏ ꯕꯥꯏ